October 13 amsung 19 United Committee Manipur Commission of Protection of Child Rights, Jiri Development Organization, Jiri Ima Maira Paibi Apunbalu, Jiri Ima Maira Paibi Women Association of Kanglaipak Amadi, International Peace and Social Advancement Jiribam branch na puna sinduna COVID-19 laichat matungda angang singda section thorang lokhatpa haiba hiram asigi matangda miyamda bhap tahanbagi thoram ama Gulathon Bazar Samupunbi amadi Borobekra subdivision gi manung chana leiba Lamtai Khunau Community Hall da pangthokhi October 13 da Kangladagi No to Drugs Our Green World haiba paujel puduna khongna Jiri Imphal lambida lakhiba Manikanta Mutumbu okpagi thoram ama Ningsingkhul Biodiversity Park ta leiba Paripuri athauba Ningsinglo Jimpal amadi Kada Jiribam gi thaumi singa loinana okpagi thoram pangthokhi thoramduda Manikantana mayai kabani sagi mayokta chatliba masagi khongchat asi Manipur gi mapan maru oina jumthangnariba Assam gi mafam kharada su chatkani phongdokhi Malem gi atai mafam kayada pangthoknabagum Jiribam dasu hianga gi nini panba November gi tarukta Ningol Singbu Sakaubugi thoram All Jiribam United Clubs Association amadi Jiri Development Organization anina puna sinduna Hillghat Community Hall da pangthokhi Jiribam da khundaliba jati kaya gi luchingba singna President member oina saruk yaduna miyam gi oiba mifam ama pangthoklo matungda jati kaya gi Ningol Singa punna chaksa hajaminabagi thoram pangthokhi Jiribam district asida khundaliba miyoi singi maru oiba sinpham singi manungda ama oiriba Low Singubagi sinpham asisu amani haina lobu yai district asigi apunba lamgi chawrakna chada kungi changda low uba yaba labuk leiri adubu mafam kharadadi nauna jum sajalakpagi khudong chadaba khara sumayoknari Jiribam da puthokchariba cheng asina jiri miyamgi chaba konade maram aduna jumthangnariba Assam amadi atai state singdagi pusilakpa cheng sing chaduna hingnaribani chairak asida chatliba chahi asigi oina Jiribamgi oina phauthokpagi chang mamangi chahi singdagi khara hena hantaraba yai haina lawmi singna wanari chathok hantarakpa yai haina panariba asigi maru oiba maramdi chathok leiba afaba makhalgi maru sing khanbagi chang watpa law unanabagi damak matik chaba irrigation gi system leitaba kungi nong matam chana lakhidaba law linglaba matung matik chana ising phangkhidaba amadi tilhal hidak sijnabagi hainabi leitaba sina oibe yai hiramasigi matangda ingkumja lising ani 18 da best state level farmers award phangkhiba S Rajan Kumarna asumna phongdorakhi Koigi low patapsi ariba mamangai du hojik pawsin dun leire ani subada akoigi soil preparation lepaksi niom chumna semaga ubagi haina bisima akoisida masigi chang handare ahum subada nutritional management pambi gi machinjak ogedobusi niom chumna amta har hapagi haina bi Jiribam da leite masigi remedial measure haigadra koina tawba yabasi high yielding variety gi maru marang singsi akoi niom chumna sinade masi ai sina ningi koigi minor irrigation system gi chanabi leheningi aduga crop rotation amadi double cropping gi haina bi se yam tawhonjaningi akoi huju chathariba train asidadi koigi single cropping haitare low uraba matungda labuk se hangna lerega mathangi season ngairaga leiba tawna hujum leire punamaga si mari renaba concern department na yengsin biraga akoi lawmi singjiga khusamnana tungda hena Jiribam gi hena chathok leiba maru marang amadi koi agriculture lamsida knowledge kya pibiduna chathabinaragadi akoi soidana mai pakpa chathok hengalakani habagi asasi ai thamjage Tasengna hiram asigi matangda mari lenaba singi akanmam yang changma mathau tari loinana lawmi singnasu chathok leiba phodi sing khanbi baga loinana sahi amada lawrok ani ubagi hainabi hogdok patangai fade adumapu ningtham lawrok ki damak minor education gi achauba thaudang ama leibana hojik Jiribam gi mafam kharada paikhat liba ithai lakhong pinabagi thabak thoram sing mari lenaba singna matam chana yengsinbi mathau tai sahi asigi December 3 ki 13 phawbagi manungda Germany gi Berlin da pangthokadaba MMA World Championship ta India gi oina saruk yaduna sanarugadaba Jiribam gi sanaroi Panjawam Niranjan bu okpagi thoram ama ngarang November gi 3 ta ajuka amadi lesem club na sinduna Jiribam da pangthokhiba galona ngasisu tongan beluk kayana Jiribam gi mafam kayada Niranjan bu okpagi thoram pangthokli panbi yai October da National MMA and Striking MMA Championship 2021 Bangalore da pangthokhibaduda MMA gold medal phangduna mai palakhiba sanaroi amani loinana malemgi oina pangthokkodoriba mixed martial art asidasu lamdam sigi mai purakpa oisano haina miyamna phongdoknari